ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯅꯔꯥꯟꯊꯛꯀꯤ ꯑꯉꯥꯎꯕ ꯅꯨꯄꯥ. ꯅꯔꯥꯟꯊꯛꯀꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯒꯦ ꯈꯜꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯕꯥꯎ ꯆꯠꯇꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ. ꯆꯥꯛꯂꯦꯟ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯆꯪꯒꯗꯕ ꯆꯦꯡ ꯍꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯃꯔꯣꯏ ꯃꯄꯥꯡꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯈꯣꯞ ꯈꯣꯞꯄ ꯂꯣꯏꯅ ꯂꯩꯁꯤꯜꯂꯝꯃꯤ. ꯕꯥꯃꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯅꯦꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯗꯨ ꯊꯣꯡ ꯊꯥꯛꯅꯕ ꯑꯆꯧꯕ ꯀꯣꯜ ꯂꯤꯛ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥꯃꯔꯨꯝ ꯊꯣꯡ ꯊꯥꯛꯅꯕ ꯈꯥꯡꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯆꯥꯛꯂꯦꯟꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯆꯧꯕ ꯀꯣꯜ ꯂꯤꯛ ꯈꯥꯡꯅꯆꯤꯡꯕ ꯑꯐꯪꯕ ꯂꯣꯏꯅꯃꯛ ꯋꯥꯏꯔꯝꯃꯤ. ꯃꯥꯒꯤ ꯆꯪꯒꯗꯕ ꯀꯣꯜ ꯂꯤꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯪꯖꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯌꯨꯝꯗ ꯄꯨꯖꯔꯛꯈꯤꯕꯅꯤ. ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯥꯎ ꯐꯪꯍꯟꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯔꯝꯃꯤ. ꯆꯥꯛꯂꯦꯟꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯆꯔꯤ. ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯈꯤꯔꯝꯃꯤ. ꯆꯥꯛꯂꯦꯟ ꯂꯣꯏꯈꯤꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯍꯧꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯃꯥꯅ ꯋꯥꯏꯔꯨꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯊꯤꯟꯗꯣꯛꯈꯤꯅꯕꯒꯤ ꯋꯥꯈꯜ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯊꯤꯟꯕꯤꯔꯛꯂꯣ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯃꯥꯡꯂꯣꯏ, ꯂꯣꯏꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ, ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯛꯂꯒꯦ ꯍꯥꯏꯅ ꯊꯥꯖꯍꯜꯂꯒ ꯆꯠꯍꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯄꯨꯗ ꯊꯤꯟꯕ ꯍꯧꯔꯛꯂꯦ. ꯃꯍꯥꯛꯅ ꯊꯤꯜꯂꯨꯕ ꯈꯨꯗꯤꯡꯒꯤ ꯋꯥꯏꯔꯨꯕ ꯀꯣꯟꯁꯤꯡꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯄꯤꯛ ꯑꯄꯤꯛꯄ ꯀꯣꯜ ꯑꯃꯃꯝꯁꯨ ꯍꯥꯞꯂꯝꯃꯤ. ꯃꯗꯨꯗ ꯀꯣꯜ ꯃꯄꯨꯁꯤꯡꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯀꯣꯜ ꯃꯆꯥ ꯑꯃꯃꯝ ꯍꯥꯞꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ. ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯍꯥꯛꯅ ꯈꯨꯝꯃꯤ, "ꯅꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯂꯩꯅꯨꯡꯗ ꯍꯨꯠꯇꯣꯛꯂꯒ ꯁꯦꯝꯕ ꯀꯥ ꯑꯃꯗ ꯂꯣꯏꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯗꯨ ꯑꯉꯛꯄꯒꯤ ꯁꯛꯇꯤ ꯈꯔ ꯂꯩꯖꯩ. ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯀꯥ ꯑꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ꯫ ꯅꯣꯡꯃ ꯑꯩꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯣꯜ ꯂꯤꯛ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯏꯁꯩ ꯁꯛꯂꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯗꯨ ꯑꯄꯟꯕ ꯄꯤꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯆꯣꯟꯊꯔꯕ ꯃꯇꯨꯡꯗ ꯀꯣꯜꯂꯤꯛꯁꯤꯡꯁꯤ ꯃꯄꯨꯗ ꯊꯤꯟꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯄ ꯆꯪꯂꯨꯕꯗ ꯃꯈꯣꯏ ꯈꯨꯗꯤꯡꯗꯤ ꯃꯆꯥ ꯑꯃꯃꯝ ꯄꯣꯛꯇꯨꯅ ꯂꯩꯅꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯀꯣꯜꯁꯤꯡꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦꯗꯣ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯀꯣꯜ ꯃꯆꯥꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯊꯤꯟꯗꯣꯛꯂꯛꯂꯤꯕꯅꯤ." ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯀꯣꯜ ꯃꯆꯥ ꯑꯃꯃꯝꯁꯨ ꯌꯥꯎꯅ ꯐꯪꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯥ ꯀꯌꯥꯃꯨꯛ ꯍꯧꯈ꯭ꯔꯦ. ꯅꯔꯥꯟꯊꯛꯀꯤ ꯑꯉꯥꯎꯕꯗꯨ ꯃꯥꯒꯤ ꯃꯄꯥꯒꯤ ꯐꯤꯔꯣꯏꯗꯨ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯦ ꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯤ 1,000,000 ꯀꯌꯥ ꯐꯤꯔꯣꯏꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛ ꯄꯥꯎ ꯆꯠꯆꯔꯝꯃꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯋꯥꯏꯔꯨꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯏꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯆꯪꯒꯗꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯦꯛ ꯑꯔꯩꯕ ꯃꯈꯩ ꯀꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥꯅ ꯃꯈꯣꯏꯒꯤ ꯀꯣꯟꯁꯤꯡ ꯑꯗꯨ ꯑꯉꯥꯎꯕ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯊꯤꯟꯖꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯗꯕ ꯃꯁꯤꯡꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯥꯝꯗꯨꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯊꯥꯒꯠꯄ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯁꯤꯜꯂꯦ꯫ ꯐꯤꯔꯣꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯍꯤ 2ꯈꯛ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯋꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯀꯣꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯆꯧꯕ ꯍꯤ 2ꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯑꯆꯧꯕ ꯁꯍꯔ ꯑꯃꯗ ꯄꯨꯈ꯭ꯔꯦ꯫
ꯃꯍꯥꯛꯅ ꯁꯍꯔ ꯑꯗꯨꯗ ꯀꯣꯟ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯦꯜ ꯌꯥꯝꯅ ꯁꯤꯠꯇꯨꯅ ꯌꯣꯟꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯣꯜꯂꯤꯛ ꯀꯌꯥ ꯊꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯄꯤꯕꯤꯔꯛꯂꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯥꯎꯁꯤꯟꯅꯔꯗꯨꯅ ꯍꯪꯖꯤꯜꯂꯛꯏ, "ꯅꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯄꯤꯔꯛꯂꯣ ꯍꯥꯏꯕ? ꯑꯗꯨꯕꯨ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯤ ꯑꯩꯒꯤꯗ ꯂꯩꯇ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤꯗ"꯫ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯁꯥꯎꯅ ꯂꯥꯎꯅꯔꯛꯏ꯫ "ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯪꯒꯤ ꯅꯇꯤꯛꯂꯥ? ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯅꯕ ꯀꯣꯜꯂꯤꯛ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯐꯤꯔꯣꯏꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯤꯟꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯒ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯂꯧꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯒꯅꯤ ꯅꯪ"꯫ ꯃꯍꯥꯛꯅ ꯏꯪꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯂꯥꯎꯕꯤꯔꯒꯅꯨ, ꯑꯗꯨꯒ ꯀꯤꯁꯨ ꯀꯤꯍꯟꯕꯤꯔꯒꯅꯨ, ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯋꯥꯏꯗꯦ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯈꯣꯏꯒꯤ ꯀꯣꯜꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯂꯩꯅꯨꯡꯒꯤ ꯀꯥꯗꯨꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯍꯥꯏꯖꯕꯅꯤ"꯫ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯤꯌꯥꯝꯗꯨꯅ ꯍꯪꯂꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ"? ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯁꯨ ꯈꯪꯗꯦ"꯫ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯊꯤꯜꯂꯛꯄ ꯀꯧꯕ ꯃꯔꯩꯇ꯭ꯔꯕꯗ ꯋꯥꯐꯝ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯋꯥꯌꯦꯜꯁꯪꯗ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯔꯥꯟꯊꯛꯀꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯌꯦꯜ ꯃꯄꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ꯫ ꯋꯥꯌꯦꯜ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯄꯨ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯕꯒꯤꯗꯃꯛ ꯃꯔꯥꯟ ꯁꯤꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯌꯥꯊꯪ ꯇꯧꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯁꯨꯅꯅꯕ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯤꯈꯤꯒꯗꯕꯅꯤ"꯫ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯏꯔꯥꯜ ꯂꯩꯖꯗꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯅꯨꯡꯒꯤ ꯀꯥꯗꯨ ꯑꯉꯛꯄꯒꯤ ꯁꯛꯇꯤ ꯑꯃ ꯂꯩꯖꯩ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯤꯡꯒꯠꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ꯫ ꯑꯃꯨꯛ ꯈꯛꯇꯪꯗꯤ ꯑꯩꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯡ ꯊꯥꯛꯅꯕ ꯄꯥꯇ꯭ꯔ ꯑꯃ ꯊꯝꯂꯨꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯜ ꯃꯆꯥ ꯑꯃꯃꯝ ꯀꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯕꯤꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯀꯣꯜ ꯃꯆꯥ ꯑꯃꯃꯝ ꯀꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯑꯩꯅ ꯀꯣꯟꯁꯤꯡ ꯑꯗꯨ ꯀꯣꯛꯂꯝꯕ ꯃꯆꯥꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯄꯨ ꯃꯄꯨꯗ ꯊꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯣꯜꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ ꯈꯟꯖꯈꯤꯕꯅꯤ"꯫ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯒ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯉꯥꯏꯍꯥꯛ ꯂꯀꯛ ꯇꯧꯔꯝꯃꯤ꯫ ꯋꯥꯌꯦꯜ ꯃꯄꯨꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯈꯥꯗꯤ ꯀꯝꯗꯧꯈ꯭ꯔꯕ"? ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯒꯤ ꯀꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯊꯝꯈꯤꯕ ꯀꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯗꯨꯅ ꯂꯩꯕꯗꯨ ꯑꯩ ꯊꯦꯡꯅꯔꯨꯔꯦ꯫ ꯀꯣꯜ ꯑꯃ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯣꯝꯅ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯔꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩꯗꯣ ꯅꯅꯥꯏꯅ"꯫ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯂꯧꯁꯤꯡꯒꯤ ꯆꯀ꯭ꯔꯤꯗꯨ ꯋꯥꯌꯦꯜ ꯃꯄꯨꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯣꯛꯄꯤꯔꯗꯨꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯄꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫